ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯆꯥꯗꯒꯤ ꯃꯤꯆꯥꯅ ꯍꯦꯟꯅ ꯈꯜꯂꯨꯕꯒꯤ ꯐꯠꯇꯕꯒꯤ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯀꯦꯟ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯃꯥꯒꯤ ꯂꯧꯐꯝꯁꯤꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯆꯠꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯂꯥꯛꯑꯦꯗꯅ꯫ ꯑꯩꯈꯣꯏꯅ ꯁꯨꯖꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯝꯗꯧꯕꯤꯕꯅꯣ? ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯈꯨꯔꯥ ꯍꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯃꯆꯨ ꯇꯥꯈ꯭ꯔꯦ꯫ ꯐꯧ ꯂꯤꯡꯕꯁꯤꯡ ꯑꯁꯤꯁꯨ ꯑꯁꯣꯏꯕ ꯌꯥꯎꯗꯅ ꯐꯖꯅ ꯁꯦꯝ ꯁꯥꯕꯤꯔꯦ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯈꯨꯔꯥ ꯍꯣꯏꯅ ꯁꯨꯕꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯅ ꯍꯦꯜꯂꯤ ꯐꯧ ꯊꯣꯛꯄ꯫ ꯑꯇꯩ ꯅꯍꯥꯁꯤꯡꯅ ꯁꯨꯕ ꯂꯧꯐꯝꯁꯤꯡꯗꯤ ꯐꯧꯍꯥꯝ ꯏꯆꯠ ꯆꯠꯂꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯈꯨꯔꯥ ꯍꯣꯏꯅ ꯇꯧꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯑꯩꯁꯦ ꯈꯨꯔꯥ ꯍꯣꯏꯅ ꯊꯕꯛ ꯐꯖꯅ ꯁꯨꯕꯤꯕ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯇ꯭ꯔꯗꯤ ꯈꯨꯔꯥ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯠꯁꯨꯃꯟ ꯄꯤꯕ ꯂꯥꯛꯑꯕꯅꯤ ꯈꯨꯔꯥ꯫ ꯌꯥꯏꯗ ꯌꯥꯏꯗ, ꯏꯕꯨꯡꯉꯣꯅ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯛꯄꯗ ꯈꯨꯠꯁꯨꯃꯟ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯏꯕꯨꯡꯉꯣ ꯈꯛꯇꯅꯤ꯫ ꯑꯇꯩꯗꯤ ꯊꯕꯛ ꯁꯨꯍꯟꯕ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯁꯦꯜ ꯄꯤꯊꯣꯛꯅꯤꯡꯗꯦ꯫ ꯈꯨꯔꯥ, ꯑꯩꯗꯤ ꯉꯁꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯈꯨꯔꯥ ꯍꯣꯏꯒꯤ ꯃꯄꯥꯟꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯂꯧꯐꯝ ꯑꯁꯤꯕꯨ ꯑꯩ ꯏꯊꯟꯇꯅ ꯁꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯈꯨꯔꯥ ꯍꯣꯏ ꯃꯌꯥꯝꯅ ꯁꯨꯕꯤꯕꯒꯤ ꯑꯩꯅ ꯁꯦꯜ ꯄꯥꯏꯖꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯔꯥ ꯍꯣꯏꯅ ꯑꯩꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯑꯩꯈꯣꯏꯁꯨ ꯏꯕꯨꯡꯉꯣ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯔꯦ꯫ ꯈꯨꯔꯥ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯈꯨꯔꯥ ꯍꯣꯏꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯀꯔꯕꯥꯔꯁꯨ ꯃꯨꯠꯂꯝꯒꯅꯤ꯫ ꯑꯩꯅ ꯉꯁꯤ ꯐꯧ ꯀꯌꯥ ꯃꯤꯔꯝꯗ ꯊꯥꯗꯣꯛꯇꯨꯅ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯟꯖꯔꯤꯕꯁꯤꯁꯨ ꯈꯨꯔꯥ ꯍꯣꯏꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃꯅꯤ꯫ ꯑꯩꯅ ꯇꯧꯕꯗꯤ ꯈꯔꯗꯅꯤ, ꯈꯨꯔꯥ ꯍꯣꯏꯅ ꯃꯇꯦꯡ ꯇꯧꯕꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯖꯔꯦ꯫ ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯋꯥꯡꯊꯣꯏꯁꯨ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯝꯂꯒꯅꯤ꯫ ꯄꯥꯈꯪꯕꯨ ꯐꯥꯔꯝꯃꯅꯤ, ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯈꯨꯔꯥ, ꯆꯥꯎꯔꯦ꯫ ꯃꯆꯟꯅꯨꯄꯤ ꯂꯩꯔꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗꯒ ꯊꯣꯛꯈꯤꯗ꯭ꯔꯦꯗ, ꯃꯆꯟꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯌꯥꯝꯅ ꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯁꯨ ꯋꯥꯡꯊꯣꯏꯗꯣ꯫ ꯃꯥꯅ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯛꯂꯒ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯥꯅꯤ, ꯑꯩꯒꯤ ꯏꯆꯥ ꯋꯥꯡꯊꯣꯏꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯑꯩꯅ ꯂꯥꯛꯄꯗ ꯃꯥꯕꯨꯁꯨ ꯄꯨꯔꯛꯇꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯏꯆꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯈꯨꯔꯥ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯑꯩꯁꯨ ꯑꯇꯣꯞꯄ ꯂꯧꯐꯝꯁꯤꯡꯗꯁꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯐꯒꯅꯤ ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯌꯨꯝꯗ ꯍꯟꯕꯤꯗꯨꯅ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯂꯣꯀꯦꯟ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯒꯤꯗ ꯐꯅꯅꯕ ꯈꯟꯕ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯁꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯕꯛ ꯄꯤꯕꯤꯗꯨꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯄꯤꯕꯤꯔꯝꯃꯤ꯫ ꯂꯣꯀꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯕꯥꯇꯣꯟ, ꯃꯈꯣꯏ ꯑꯅꯤꯗꯅꯤ ꯂꯣꯀꯦꯟ ꯑꯃꯗꯤ ꯊꯥꯖꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯣꯀꯦꯟꯅ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯈꯨꯟꯒꯤ ꯎꯖꯥꯎ ꯃꯈꯣꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯤ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯄꯨ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯔꯛꯀꯅꯤ? ꯃꯁꯤꯕꯨ ꯂꯥꯏꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯩꯉꯁꯤ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯂꯥꯏ ꯑꯣꯛꯅꯗꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯁꯨ ꯌꯦꯡꯕꯗꯗꯤ ꯃꯤ ꯃꯥꯜꯂꯤ꯫ ꯍꯦꯔꯥ, ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯌꯦꯡꯉꯨꯔꯒꯦ꯫ ꯂꯣꯀꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯂꯣꯀꯦꯟꯅ ꯍꯪꯂꯝꯃꯤ, "ꯍꯥꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯇꯣꯝꯇ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ?" "ꯀꯀꯥ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗꯦ꯫ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯨꯔꯥꯇꯣꯟꯅ ꯌꯣꯛꯄꯤꯔꯛꯄꯅꯦ꯫ ꯈꯨꯔꯥꯇꯣꯟꯅ ꯑꯩꯕు ꯊꯤꯅ ꯇꯧꯕꯗꯒꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯦ." "ꯑꯗꯨꯗꯤ ꯅꯪ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯃꯥꯅꯦ ꯀꯀꯥ, ꯑꯩ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤꯅꯦ꯫ ꯀꯀꯥ, ꯑꯩ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ꯫ ꯌꯥꯔꯗꯤ ꯀꯀꯥꯅ ꯆꯥꯅꯅꯕ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ꯫ ꯑꯩ ꯃꯗꯨ ꯄꯨꯗꯨꯅ ꯈꯨꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈꯤꯒꯦ ꯀꯀꯥ." "ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯀꯀꯥꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫
Nang ngasidagi kakagi yumda leiragadabani. La'o la'o. Karimta kigani. Aina nangbu yamna luna tawbidoini. Lokena nupa macha adubu mayumda puduna laklami. Moy baba, kanagi macha no pubira isibo. Thaja, aina ngasai thabak halakpada angang nupa ase. Khungi ujang makhongda mathanda konsilaga kaptuna leirambadagi aina purakpa. Aina hangbudasu mama mapasu amata leitre hai. Kanagi macha oiramgadabano haiba khangde. Ado khulgi miga tanabana pharoidro. Angang sibu aikhoini yoga hayeng kona phatanungda thoklagan aikhoida badanam oiroidro. Thaja, angang si yengboda yamna chamba mali. Aikhoida karisu akaiba pigadaba mande. Hena sulana khanjin kinuda. Adubu khul ama palibanina khulgi ahal lamandasu khanaba taban. Phare. Hayeng ai chatuna hairasu hairagi. Wari sanaruraki. Angang nupa macha ase masa chokthaba mali. Cha khara hana amta pijabigisi. Ipagi wangthoi thabaton laoni sida. Ipa na ngasi purakliba misak ase wangthoi nangidi ngasidagi nanaw nupa magni haina khangadaba. Aduga ipagi thabaton nangina nabung. Adunane nakhoi ngasidagi yamna nushina leminagadabani ko. Hoi baba, ado inaw nangi mingdi kari kauge. Tachau aigi ming mani thoiba kauwe. Mani thoiba lao akhoiga punna chak chaminarurase. Loken amadi thaja angang ahungi matau ubada nungshirami. Mathangi numita loken na khulgi ahalaman kayaga wa khanarami. Ahal mayamsu lokengi mabukchal chawba matau ubada nungshibirami. Loken, nangna kanasu leijadraba angang amabu yokpigi hairibado. Mi amane hekta ngamba thabak natte. Ngasi phawba nangna khul asigi miyambu hingnabagi lambi sinbiduna awat apa leitana hingjaribani. Adun nangna kanasu leijadraba angang adubu yokpigi hairibado. Angang adugidi maraibak yamna pharabani. Aikhoi khunja miyamsu nangi apambada karisu yetningai leite. Khura, adudi yamna nungaijari. Aisu lanjadraba angang nupa macha adugi matau adu ubada nungai mandradun ichamakni khanduna yokcharagi haina khanjabani. Adubu loken, angang adugi mari mataga amata leitraba jala. Macha amabu asumna thadorakpadi khara henmale. Khura, aina hangbada mama mapadi mana wakhal tarakpada leikidre hairi. Aduga makhura amane yoklakpani hai. Makhuragi miyut maisak hangba ngamdaduna chelakpani hairi. Oo, adumna oiramba tai. Adubu loken, khurana haigadabadi miyoiba haibase phamba chalabadi hippa challe haibagi praman amasu leibani. Aduna isagi ichadagi henba leitabani. Aduna kharadi haina singna loinau ko. Hoi khura, kaya mathong chadaba angang di mande yamna chamjagadaba angang di male ipang supangjai. Phare phare, nangnabu phai hairabadi phajaramanida. Adudi ngasigi mifam asi matang asida loisilasi ko. Loken amadi thajana mani thoibabu mabuk thoki machagumna luna tawbirami. Wangthoisu mani thoibabu manaw nupa magni khanduna nungshina loina birami. Asumna nongma nongma haukibana haujikti wangthoi amadi mani thoiba pakhang mapung phaminare thabatun silaisabi pharagli. Lokena macha wangthoi amadi mani thoibabu magi thabak pumba mahut silhaunaba haiduna puduna takpi tambirami. Adubu mani thoiba chawraklaba matamda mabukchel sengdaba haurakpa masak khangdabagi haunabi ama chenba hauraklami. Lokengi lanthum amadi makhoina wangthoibu luna tawba uraga mani thoibana kalaktuna pumnamak pamba hauraklami. Nongma lokena wangthoi amadi mani thoibabu lawpham kayada puduna chatlami. Khuraton, ada laklibasibu aikhoi oja lokenga macha nupa wangthoiga natrani. Aduga nupa macha ama yaureisina kana oirabazan. Nupa macha asini lokena yokiba angangdu. Loken lawpham adu yauraklami. Khura hoi mayam nungsanaga sabane ngahak ngahak su pothaduna subi natragadi hakjangdo chokthabada loirani. Ibungo wadeda nakhoi khura aikhoidi nangi lawpham sidabu laklabadi awabu pumba hekta koi. Khura su aiga yamna manari. Khura aisu nongmagi labukta laktuna khura hoiga una haudragadi numit ado pothapamga amata khangdi. Oja, haujikti wangthoisu pakhang pharaklabanina ojagi law inkhol kaya ado ojana chattuna yingsinbidrabasu. Haujikti wangthoina pumnamak yingsinba yarani. Ojadi yumda
ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯔꯦ꯫ ꯊꯣꯏꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯄꯥ ꯑꯩ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯋꯥꯡꯊꯣꯏꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯒꯗꯕꯅꯤ꯫ ꯏꯁꯨ ꯋꯥꯡꯊꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯃꯁꯛ ꯃꯇꯧꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯐꯤꯕꯝ ꯃꯨꯔꯇꯤꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯔꯤꯕ꯫ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯃꯄꯥ ꯐꯖꯕꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯀꯔꯤꯒꯤ ꯐꯖꯔꯣꯏ? ꯃꯤꯁꯤꯡꯅ ꯋꯥꯡꯊꯣꯏꯕꯨꯇ ꯊꯥꯒꯠꯄ ꯑꯗꯨꯗ ꯃꯅꯤꯊꯣꯏꯕ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯅꯪꯅ ꯌꯣꯛꯑꯦ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯔ ꯃꯍꯥꯛꯁꯤꯅ? ꯃꯥꯅꯤ ꯈꯨꯔꯥ, ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯁꯦ ꯏꯆꯥ ꯋꯥꯡꯊꯣꯏꯒ ꯃꯅꯤꯊꯣꯏꯕꯒꯗ ꯑꯣꯏꯅ ꯁꯦꯟꯅꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯅꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯑꯐ ꯐꯠꯇ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯂꯧ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅ ꯍꯩꯈꯤꯔꯣꯏ꯫ ꯏꯁꯨ ꯋꯥꯡꯊꯣꯏꯗ ꯑꯣꯏꯅ ꯌꯦꯡꯁꯤꯟꯍꯟꯈꯣꯀꯣ꯫ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯔ ꯇꯥꯛꯄꯤꯈꯤꯗ꯭ꯔꯒꯗꯤ ꯃꯥꯁꯨ ꯈꯪꯈꯤꯔꯣꯏꯀꯣ꯫ ꯍꯣꯏ ꯈꯨꯔꯥ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁꯦꯟꯅꯖꯔꯅꯤ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯆꯠꯂꯨꯒꯗꯕ ꯋꯥꯠꯂꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯈꯨꯔꯥ꯫ ꯈꯨꯔꯥ ꯍꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯗꯤ ꯑꯉꯥꯡ ꯊꯥꯕꯤꯔꯛꯎ꯫ ꯐꯅꯤ ꯐꯅꯤ ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ꯫ ꯂꯣꯀꯦꯟ ꯍꯣꯏ ꯆꯠꯈꯤꯕꯗꯨ ꯈꯨꯟꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯉꯥꯡꯅꯍꯧꯏ꯫ ꯈꯨꯔꯥ, ꯑꯣꯖꯥ ꯂꯣꯀꯦꯟꯅ ꯌꯣꯛꯂꯤꯕ ꯑꯉꯥꯡꯁꯤ ꯀꯌꯥ ꯐꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯁꯛ ꯃꯁꯥꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯗ ꯅꯠꯇꯦ꯫ ꯃꯃꯤꯠ ꯃꯅꯥ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ꯫ ꯃꯤꯉꯣꯟꯗꯕꯨ ꯅꯨꯡꯍꯨꯠꯅꯔꯒ ꯌꯦꯡꯉꯤ꯫ ꯃꯕꯨꯛꯆꯦꯜ ꯀꯌꯥ ꯁꯦꯡꯒꯗꯕ ꯑꯉꯥꯡ ꯃꯥꯟꯗꯦꯗ꯫ ꯍꯣꯏꯅꯦ, ꯑꯉꯥꯡꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯨ ꯎꯕꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯃꯥꯟꯗꯦ꯫ ꯂꯣꯀꯦꯟꯅꯗꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯌꯣꯛꯄꯤꯔꯛꯄ, ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯅ ꯐꯔꯛꯂꯕꯗꯤ ꯐꯩ꯫ ꯅꯠꯇ꯭ꯔꯗꯨꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯊꯧꯑꯣꯡ ꯀꯌꯥ ꯁꯤꯜꯂꯛꯀꯗꯧꯔꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯤꯇꯣꯞ ꯃꯆꯥ ꯑꯁꯤꯅ ꯂꯣꯀꯦꯟꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯄꯥꯏꯁꯤꯟꯈꯤꯕ ꯌꯥꯏ꯫ ꯃꯥꯅꯤ ꯈꯨꯔꯥ, ꯑꯩꯅ ꯌꯥꯝꯅ ꯀꯤꯔꯤꯕꯗꯤ ꯃꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯂꯣꯀꯦꯟꯗ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗꯦ꯫ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯐꯔꯦ꯫ ꯑꯐꯕ ꯃꯤꯗꯤ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯅꯤ꯫ ꯐꯠꯇꯕ ꯃꯤꯅ ꯇꯧꯕꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ, ꯀꯨꯏꯅ ꯀꯩꯁꯨ ꯆꯠꯇꯕꯅꯤ꯫ ꯂꯥꯏꯅ ꯇꯝꯕ ꯃꯔꯥꯏꯅ ꯂꯥꯛꯆꯁꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯍꯧꯔꯁꯤ꯫ ꯃꯅꯤꯊꯣꯏꯕ ꯈꯨꯜꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯅꯤꯊꯣꯏꯕꯅ ꯉꯥꯎꯁꯤꯟꯅꯕ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯋꯥꯡꯊꯣꯏꯅ ꯎꯈꯤꯔꯝꯃꯤ꯫ ꯃꯅꯤꯊꯣꯏꯕ, ꯅꯪꯅ ꯄꯨꯜꯂꯤꯕ ꯃꯤꯁꯤꯡꯗꯣ ꯃꯊꯣꯡ ꯆꯥꯗꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯪ ꯃꯈꯣꯏꯒ ꯄꯨꯟꯒꯅꯨ꯫ ꯃꯈꯣꯏꯒ ꯄꯨꯜꯂꯒꯗꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯆꯣꯞꯄ ꯀꯌꯥ ꯑꯃ ꯅꯪꯂꯛꯄ ꯌꯥꯏ꯫ ꯅꯪ ꯏꯌꯥꯝꯕꯅ ꯍꯥꯏꯕ ꯋꯥꯁꯦ ꯏꯜꯂꯨ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯈꯪꯗꯕꯅꯤꯅ ꯃꯔꯨꯞꯀꯨꯝꯅ ꯂꯣꯏꯅꯔꯨꯏ꯫ ꯅꯅꯥꯎ ꯉꯁꯤꯗꯒꯤ ꯃꯈꯣꯏꯒ ꯄꯨꯟꯖꯔꯔꯣꯏ꯫ ꯑꯗꯣ ꯇꯥꯆꯧ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ? ꯃꯅꯤꯊꯣꯏꯕ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯕꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯂꯧ ꯏꯪꯈꯣꯜ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯦꯡꯁꯤꯟꯕ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯅꯥꯛꯇ ꯂꯩꯕ ꯏꯪꯈꯣꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯏꯪꯈꯣꯜ ꯁꯪꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯂꯩꯕꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯪꯂꯨꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯂꯣꯀꯦꯟ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯡꯊꯣꯏ, ꯆꯤꯡ ꯃꯅꯥꯛꯀꯤꯗ ꯂꯩꯕ ꯏꯪꯈꯣꯜ ꯑꯗꯨ ꯁꯪꯂꯤꯕ ꯇꯣꯝꯕ ꯍꯣꯏꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯣꯏ ꯕꯥꯕꯥ, ꯃꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯩꯕꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯁꯪꯂꯨꯒꯅꯤ? ꯆꯤꯡ ꯃꯅꯥꯛꯀ ꯑꯣꯏꯔꯦ, ꯍꯨꯔꯥꯟ ꯆꯤꯟꯊꯤꯅꯒ ꯃꯔꯣꯜ ꯑꯃ ꯀꯟꯕꯅꯤ꯫ ꯆꯤꯡ ꯃꯅꯥꯛꯀꯤ ꯂꯧꯐꯝꯁꯤꯡꯒꯤ ꯐꯧꯁꯨ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯁꯪꯗ ꯂꯣꯏꯅ ꯄꯩꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯤ ꯑꯃꯗꯤ ꯁꯪꯗꯕ ꯌꯥꯔꯣꯏ꯫ ꯕꯥꯕꯥ, ꯑꯩ ꯑꯣꯏꯅ ꯁꯪꯉꯒꯦ꯫ ꯇꯥꯆꯧ ꯇꯣꯝꯕ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯁꯪꯗꯨꯗ ꯂꯩꯔꯨꯔꯒꯦ꯫ ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯞꯈ꯭ꯔꯕ ꯆꯤꯡ ꯑꯗꯨꯗ ꯂꯩꯊꯣꯛꯂꯕꯗꯤ ꯁꯣꯝꯒꯤ ꯂꯧꯁꯤꯡꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯑꯗꯨꯅ ꯇꯥꯆꯧꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯔꯣ꯫ ꯑꯩ ꯑꯣꯏꯅ ꯁꯪꯖꯔꯨꯔꯒꯦ꯫ ꯃꯅꯤꯊꯣꯏꯕ, ꯅꯪ ꯅꯊꯟꯇꯅ ꯑꯊꯥꯞꯄ ꯆꯤꯡ ꯃꯅꯥꯛ ꯑꯗꯨꯗ ꯅꯪꯅ ꯂꯩꯕꯗꯣ ꯏꯌꯥꯝꯕ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯗꯨꯅ ꯂꯧꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯨ꯫ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯇꯥꯆꯧ ꯈꯛꯇꯅ ꯁꯪ ꯑꯗꯨꯗ ꯂꯩꯕꯗꯣ ꯅꯅꯥꯎ ꯅꯨꯡꯉꯥꯏꯖꯗꯦ ꯇꯥꯆꯧ꯫ ꯅꯅꯥꯎ ꯑꯣꯏꯅ ꯁꯪꯖꯔꯨꯔꯒꯦ꯫ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ, ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯅꯨꯡꯊꯤꯜ ꯅꯨꯡꯃꯥꯡ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯣ꯫ ꯐꯔꯦ, ꯅꯌꯥꯝꯕꯅ ꯈꯔ ꯈꯪꯕ ꯍꯩꯕꯁꯨ ꯍꯦꯜꯂꯤ꯫ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯐꯧ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯗꯣ ꯌꯦꯡꯁꯤꯟꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯋꯥꯡꯊꯣꯏ, ꯏꯆꯥꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕꯗꯣ ꯅꯪꯒꯤ ꯅꯍꯩ ꯇꯥꯟꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ꯫ ꯏꯄꯥꯅ ꯅꯪꯕꯨ ꯃꯊꯧꯅꯥ ꯂꯩꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ꯫
ꯑꯗꯨꯅꯅꯤ ꯏꯄꯥꯅ ꯅꯪꯕꯨ ꯁꯪ ꯑꯗꯨꯗ ꯂꯩꯍꯟꯅꯕ ꯊꯥꯔꯤꯕꯁꯦ꯫ ꯑꯗꯨ ꯅꯪꯕꯨ ꯀꯤꯕ꯭ꯔꯅꯤ ꯅꯇꯣꯝꯇ ꯂꯩꯕ? ꯀꯤꯗꯦꯗ ꯄꯥꯕ, ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ? ꯑꯩ ꯏꯊꯟꯇ ꯂꯩꯔꯨꯒꯦ, ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯅꯤꯊꯣꯏꯕ, ꯅꯌꯥꯝꯕꯅ ꯁꯪꯗ ꯆꯥꯔꯨꯅꯕ ꯆꯦꯡꯁꯤꯡ ꯑꯗꯣ ꯄꯨꯃꯤꯟꯅꯔꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯏꯍꯦ, ꯏꯄꯥꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ, ꯏꯄꯥꯒꯤ ꯋꯥꯡꯊꯣꯏ, ꯅꯪꯅ ꯏꯄꯥꯗ ꯏꯀꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯈꯪꯅꯔꯤꯕ ꯈꯨꯔꯥ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯈꯪꯅꯩ ꯍꯥꯏꯕ ꯄꯥꯎꯗꯣ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯇꯜꯂꯕꯁꯨ ꯅꯃꯥꯗ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯏꯄꯥꯗꯤ ꯅꯪꯒꯤ ꯈꯪꯅꯖꯕꯤ ꯂꯩ ꯈꯪꯗ꯭ꯔꯗꯨꯅ ꯑꯇꯣꯞꯄ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯅꯕ ꯈꯜꯂꯨꯔꯕꯅꯤ꯫ ꯃꯗꯨꯗ ꯅꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯄꯥꯅ ꯈꯨꯔꯥ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯁꯨꯅꯦ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯛꯆꯥꯡꯒꯁꯦ ꯆꯣꯛꯊꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯕ꯫ ꯋꯥꯡꯊꯣꯏꯃꯥꯒ ꯈꯪꯅꯖꯕꯤ ꯈꯨꯜꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯄꯥꯈꯪ ꯀꯌꯥꯅ ꯉꯥꯎꯅꯔꯤꯕꯤ ꯂꯥꯏꯖꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯅꯤꯊꯣꯏꯕ, ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯈꯪꯅꯖꯔꯛꯂꯕꯤ ꯅꯇꯩꯃꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯃꯗꯨ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯇꯥꯆꯧꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯏ꯫ ꯇꯥꯆꯧꯅ ꯂꯨꯍꯣꯡꯂꯅꯤ ꯇꯥꯕꯗ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯏꯇꯩꯃ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯐꯪꯒꯗꯧꯔꯦ ꯇꯥꯕꯗ꯫ ꯑꯗꯨꯗꯤ ꯇꯥꯆꯧ ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤꯅ ꯉꯜꯂꯤꯉꯩꯁꯤꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯒꯤ ꯋꯥꯡꯊꯣꯏ, ꯅꯪꯅ ꯊꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯒꯗꯧꯔꯤꯕꯁꯦ ꯏꯃꯥꯗꯤ ꯃꯪ ꯍꯥꯟꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯆꯠꯊꯣꯛꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯥ, ꯃꯪꯒꯤ ꯋꯥꯕꯨ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨꯗ, ꯑꯩ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯥ, ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯋꯥꯡꯊꯣꯏ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯥꯞꯈ꯭ꯔꯕ ꯆꯤꯡ ꯃꯅꯥꯛꯀꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯅꯤꯊꯣꯏꯕ ꯀꯔꯤ ꯂꯥꯂꯣꯡ ꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯗ ꯐꯪꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯈꯜꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯅꯤꯊꯣꯏꯕ, ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯑꯃꯇ ꯊꯛꯇꯕ ꯃꯈꯩ ꯎꯪꯗꯨꯅ ꯂꯩꯔꯗꯤ? ꯏꯇꯥꯎ, ꯑꯩꯅ ꯀꯨꯏꯅꯗꯒꯤ ꯀꯣꯏꯒꯤ ꯈꯟꯖꯔꯛꯄꯤ ꯈꯨꯜꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯏꯖꯗꯣ꯫ ꯍꯣꯏꯅꯦ, ꯃꯁꯛ ꯐꯖꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯖꯗꯣ ꯀꯩꯗꯧꯔꯕꯅꯣ? ꯏꯇꯥꯎꯒꯤꯗꯃꯛꯇ ꯐꯥꯔꯒ ꯂꯧꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯏꯇꯥꯎ, ꯑꯩꯅ ꯁꯣꯝꯗ ꯀꯣꯏꯒꯦ ꯍꯥꯏꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯥ ꯁꯥꯕꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯕꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯕ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤꯃꯥꯡꯗ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯇꯥꯆꯧꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯆꯧꯕꯨ ꯂꯨꯅ ꯇꯧꯕ ꯎꯔꯒ ꯑꯩ ꯀꯜꯂꯛꯏ꯫ ꯏꯇꯥꯎꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯅ ꯄꯥꯝꯕꯗꯤ ꯇꯥꯆꯧꯗ ꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯇꯥꯆꯧꯒꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯕ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ, ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯑꯗꯨꯒ ꯇꯥꯆꯧꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯍꯤꯡꯍꯟꯕ, ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯁꯤꯟꯕꯤꯔꯨ꯫ ꯂꯝꯕꯤꯗꯨ ꯀꯔꯝꯅ ꯇꯧꯔꯒ ꯏꯇꯥꯎꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯖꯧ ꯍꯥꯏꯕꯒꯦ? ꯑꯩꯈꯣꯏ ꯏꯇꯥꯎꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯅꯈꯣꯏꯅ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯛꯂꯤꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯥꯛꯂꯒꯦ꯫ ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯅꯥꯝꯇꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏꯕꯅ ꯃꯌꯥꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯄꯨꯝꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤꯊꯣꯏꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯌꯥꯝꯕꯅ ꯄꯥꯝꯖꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯅꯤꯊꯣꯏꯕ, ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯇꯥꯆꯧ ꯎꯈꯤꯗꯕ ꯀꯨꯏꯔꯛꯄꯗꯨꯗ ꯑꯩ ꯉꯁꯤꯗꯤ ꯇꯥꯆꯧꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯏꯃꯥꯗ ꯊꯣꯡꯍꯟꯗꯨꯅ ꯊꯤꯜꯂꯛꯄꯅꯦ ꯇꯥꯆꯧ꯫ ꯃꯅꯤꯊꯣꯏꯕ, ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ꯫ ꯅꯪꯅ ꯅꯌꯥꯝꯕ ꯑꯩꯕꯨ ꯅꯤꯡꯖꯕꯁꯤ ꯎꯕꯗ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯇꯥꯆꯧ, ꯑꯩ ꯆꯥꯔꯔꯣꯏꯒꯦ꯫ ꯑꯩ ꯑꯇꯣꯞꯄ ꯂꯧꯐꯝ ꯀꯌꯥꯁꯨ ꯌꯦꯡꯁꯤꯟꯒꯗꯕ ꯋꯥꯠꯍꯧꯔꯤ꯫ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯇꯥꯆꯧ, ꯇꯥꯆꯧ ꯆꯥꯕꯤꯍꯧꯔꯣ꯫ ꯑꯗꯣ ꯇꯥꯆꯧ, ꯁꯪꯗ ꯄꯩꯔꯤꯕ ꯐꯧꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯃꯤ ꯈꯔ ꯂꯧꯕ ꯂꯥꯛꯅꯅꯕ ꯍꯥꯏꯅ ꯃꯤꯒ ꯂꯣꯏꯅ ꯍꯥꯏꯅꯔꯨꯔꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯇꯥ ꯇꯣꯝꯕ ꯍꯣꯏꯁꯨ ꯂꯥꯛꯑꯗꯕꯅꯤꯅ ꯇꯥꯆꯧꯁꯨ ꯌꯨꯝꯗ ꯂꯩꯔꯅꯤ꯫ ꯍꯣꯏ, ꯉꯁꯤꯅ ꯁꯪ ꯑꯁꯤꯗ ꯂꯩꯕ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯇꯣꯞꯄ ꯂꯧꯐꯝ ꯀꯌꯥ ꯑꯃ ꯌꯦꯡꯁꯤꯟꯒꯗꯕ ꯋꯥꯠꯂꯝꯒꯅꯤ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯂꯣ꯫
ꯍꯣꯏ ꯇꯥꯆꯧ꯫ ꯃꯅꯤ ꯊꯣꯏꯕꯅ ꯃꯌꯥꯝꯕꯅ ꯆꯥꯅꯅꯕ ꯏꯟꯁꯥꯡ ꯑꯗꯨꯗ ꯇꯨꯝꯊꯅꯕ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯡꯊꯣꯏ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯐꯧ ꯈꯨꯗꯤꯡꯃꯛ ꯃꯅꯤꯊꯣꯏꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯍꯣꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯆꯔꯨ ꯉꯥꯛꯇ ꯄꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯕ ꯅꯩꯍꯠꯇꯨꯅ ꯁꯤꯡꯅꯥ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯔꯨꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯩꯖꯥꯎ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯩ ꯑꯗꯨꯕꯨ ꯃꯨꯊꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯩ ꯑꯗꯨꯅ ꯁꯪ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯆꯥꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯩ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯆꯥꯛꯇꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯅꯤꯊꯣꯏꯕꯅ ꯄꯥꯎ ꯍꯦꯟꯅ ꯇꯝꯁꯤꯟꯗꯨꯅ ꯂꯣꯀꯦꯟ ꯑꯃꯗꯤ ꯃꯅꯤꯊꯣꯏꯕ ꯏꯪꯈꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯪꯈꯣꯜ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯤꯡꯅꯥ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯣꯀꯦꯟ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯜꯂꯝꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯏꯄꯥꯒꯤ ꯋꯥꯡꯊꯣꯏ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯕꯥꯕꯥ, ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤ꯫ ꯀꯗꯣꯝꯗꯒꯤ ꯆꯥꯛꯂꯤꯕ ꯃꯩꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯃꯅꯤꯊꯣꯏꯕꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯅꯥꯀꯜꯂꯣꯝꯗꯒꯤ ꯊꯣꯛꯂꯨꯔꯒ ꯂꯥꯎꯗꯨꯅ ꯆꯪꯉꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯍꯨꯔꯥꯟꯕꯗꯣ ꯐꯥꯔꯦ, ꯌꯦꯡꯉꯨ ꯕꯥꯕꯥ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯃꯁꯤꯒꯤ ꯃꯤ ꯑꯁꯤꯅꯅꯤ꯫ ꯃꯥꯅ ꯑꯥꯗ ꯎꯈꯣꯡ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯐꯥꯔꯛꯄꯅꯤ꯫ ꯁꯪꯁꯤ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯐꯧ ꯃꯌꯥꯝꯒꯗꯣ ꯂꯣꯏꯅ ꯃꯩ ꯆꯥꯛꯍꯟꯈꯤꯕꯗꯣ ꯃꯥꯅꯅꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯐꯧ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯤꯕꯅꯣ? ꯈꯨꯔꯥ, ꯑꯩꯅ ꯅꯠꯆꯗꯦ꯫ ꯑꯩꯗꯤ ꯇꯧꯖꯔꯣꯏ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯗꯨꯅ ꯇꯧꯍꯟꯕꯅꯤ꯫ ꯑꯩꯗꯤ ꯁꯦꯜ ꯄꯥꯝꯕꯒꯤ ꯇꯧꯖꯈꯤꯕ ꯈꯛꯇꯅꯤ꯫ ꯈꯨꯔꯥ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯥꯏ, ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯏꯁꯥꯒꯤ ꯐꯧ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯒꯅꯤ? ꯕꯥꯕꯥ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯋꯥꯡꯊꯣꯏ, ꯅꯪꯅ ꯋꯥꯅ ꯐꯧ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯪꯂꯒ ꯅꯈꯣꯏꯒꯤ ꯄꯥꯕ ꯏꯃꯥꯅ ꯃꯅꯤꯊꯣꯏꯕꯗꯅ ꯃꯆꯥ ꯑꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯅꯤꯊꯣꯏꯕꯕꯨ ꯃꯔꯥꯜ ꯄꯨꯝꯕ ꯊꯪꯖꯤꯟꯗꯨꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯜꯍꯟꯕ ꯅꯠꯇ꯭ꯔꯣ? ꯇꯥꯆꯧ, ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯕꯒꯤ ꯂꯟꯊꯨꯝ ꯑꯃꯠꯇ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤꯗꯦ꯫ ꯑꯩꯗꯤ ꯃꯤꯇꯣꯞꯅꯤ꯫ ꯑꯩꯗꯤ ꯇꯥꯆꯧꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯩꯅ ꯄꯥꯕꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯏꯇꯤꯛ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯇꯥꯆꯧꯅ ꯑꯁꯨꯝꯅ ꯅꯅꯥꯎꯕꯨ ꯐꯠꯇꯅ ꯂꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯔꯒꯦ꯫ ꯅꯠꯇꯦ ꯃꯅꯤꯊꯣꯏꯕ, ꯏꯌꯥꯝꯕꯅ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯕ ꯂꯩꯇꯦ꯫ ꯅꯪ ꯅꯌꯥꯝꯕꯕꯨ ꯊꯥꯖꯧ꯫ ꯏꯄꯥꯒꯤ ꯃꯅꯤꯊꯣꯏꯕ, ꯀꯔꯤꯒꯤ ꯏꯆꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯏꯄꯥꯅ ꯅꯪꯒꯤ ꯅꯊꯃꯣꯏ ꯈꯪꯏ꯫ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ꯫ ꯋꯥꯡꯊꯣꯏ, ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯄꯥ ꯑꯩꯒꯤ ꯏꯒꯨꯟ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯧꯗꯕ꯫ ꯅꯪꯗꯤ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯅꯪꯅ ꯃꯃꯜ ꯌꯥꯝꯂꯕ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯁꯤꯟꯃꯤꯁꯤꯡꯒꯨꯝꯅ ꯊꯕꯛ ꯁꯨꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯡꯊꯣꯏꯕꯨ ꯃꯄꯥꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯡꯊꯣꯏꯅ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯅ ꯑꯔꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯋꯥꯡꯊꯣꯏ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯁꯤꯟꯃꯤ ꯑꯃꯒꯨꯝꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯊꯣꯏꯕꯅ ꯅꯤꯡꯊꯧꯒꯨꯝꯅ ꯃꯥꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯋꯥꯕ ꯊꯕꯛ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯑꯣꯠꯂꯝꯃꯤ꯫ ꯂꯣꯀꯦꯟꯅꯁꯨ ꯃꯅꯤꯊꯣꯏꯕꯒꯤ ꯋꯥꯇꯕꯨ ꯇꯥꯔꯝꯃꯤ꯫ ꯂꯣꯀꯦꯟꯒꯤ ꯃꯇꯧ ꯑꯁꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯏꯁꯨ ꯋꯥꯡꯊꯣꯏ, ꯍꯟꯗꯛ ꯅꯄꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯅꯪ ꯄꯨꯄꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯐꯝꯕꯕꯨ ꯆꯜꯂꯕꯗꯤ ꯍꯤꯞꯄ ꯆꯜꯂꯦ ꯍꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯔꯃꯥꯟ ꯇꯧꯅꯔꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯇꯣꯞ ꯃꯆꯥ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯑꯗꯨꯅ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯆꯥ ꯅꯪꯕꯨꯅ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯍꯤꯡꯍꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯤꯇꯣꯞ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯗ ꯅꯪꯒꯤ ꯄꯨꯝꯅꯃꯛ ꯃꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯋꯥꯡꯊꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯦ ꯃꯅꯤꯊꯣꯏꯕꯅ ꯁꯤꯟꯕ ꯂꯥꯂꯣꯡꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯅꯤꯡꯉꯥꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ꯫ ꯃꯥꯒꯤ ꯃꯆꯜꯅꯨꯄꯤ ꯈꯛꯇꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ꯫ ꯅꯣꯡꯃ ꯃꯆꯟꯅꯨꯄꯤ ꯊꯕꯥꯇꯣꯟꯅ ꯃꯕꯨꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯨꯗꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯗꯣꯛꯑꯣ! ꯀꯩꯒꯤꯅꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯩꯁꯦ? ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ! ꯍꯥꯏ, ꯅꯪꯒꯤ ꯅꯕꯨꯡ ꯋꯥꯡꯊꯣꯏꯗ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯃꯜ ꯄꯤꯔꯝꯂꯕꯅꯤ꯫ ꯅꯕꯨꯡꯅ ꯅꯪꯕꯨ ꯐꯥꯕ ꯌꯥꯅꯅꯕ ꯑꯌꯥꯕ ꯄꯨꯝꯕ ꯄꯤꯔꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯕు ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯐꯥꯔꯤꯅꯤ꯫ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯒꯅꯨ꯫ ꯅꯪꯕꯨ ꯅꯕꯨꯡ ꯌꯥꯝꯅ ꯅꯤꯡꯖꯩ ꯍꯥꯏꯗꯥꯏꯅꯦ? ꯅꯤꯡꯖꯔꯗꯤ ꯅꯕꯨꯡꯅ ꯁꯤꯜꯂꯛꯄꯁꯤ ꯍꯔꯥꯎꯅ ꯌꯥꯎꯅꯦ꯫ ꯑꯩꯒꯤ ꯏꯕꯨꯡꯃꯛꯅ ꯃꯆꯜ ꯑꯩꯕꯨ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝꯅ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯠꯂꯕ? ꯃꯥꯅꯤꯅꯦ, ꯅꯪꯒꯤ ꯃꯃꯜꯗꯣ ꯑꯩꯈꯣꯏꯅ ꯅꯕꯨꯡꯗ ꯆꯥꯎꯅ ꯄꯤꯔꯝꯃꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯆꯠꯁꯤ ꯂꯥꯎ,
ꯇꯟꯖꯥꯗꯨꯗ ꯃꯅꯤꯊꯣꯏꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯖꯕ ꯁꯥꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯐꯨꯗꯨꯅ ꯇꯥꯟꯈꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯥꯇꯣꯟꯒꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯂꯣꯀꯦꯟ ꯑꯃꯗꯤ ꯊꯥꯖ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯋꯥꯡꯊꯣꯏ ꯂꯧꯕꯨꯛꯇ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯕꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯋꯥꯡꯊꯣꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯈꯔꯗ ꯅꯪꯅ ꯃꯃꯜ ꯂꯧꯗꯨꯅ ꯅꯆꯟꯅꯨꯄꯤꯕꯨ ꯌꯣꯟꯊꯣꯛꯅꯕ ꯁꯤꯟꯕ ꯉꯝꯕ? ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯍꯥ? ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯁꯥꯅꯤ꯫ ꯅꯃꯥ ꯅꯄꯥ ꯑꯃꯗꯤ ꯅꯆꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯅꯪꯅ ꯊꯣꯛꯄ ꯇꯧꯖꯈꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯕꯥꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯩ꯫ ꯑꯩꯒꯤ ꯏꯆꯜꯕꯨ ꯀꯅꯥꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯣ? ꯃꯕꯨꯡ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯜꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯌꯥꯔꯦ, ꯅꯪꯅ ꯁꯤꯟꯕ ꯂꯥꯂꯣꯡꯕꯨ ꯍꯧꯖꯤꯛꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯅꯔꯥꯜ ꯄꯨꯝꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯕꯥꯕꯥ, ꯅꯆꯥꯕꯨꯡꯗ ꯊꯥꯖꯕꯤꯌꯨ꯫ ꯏꯆꯟ, ꯏꯕꯨꯡꯅ ꯏꯆꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯕꯨꯡꯅ ꯏꯆꯟꯕꯨ ꯀꯔꯝꯅ ꯑꯋꯥꯐꯝꯗ ꯇꯥꯅꯅꯕ ꯁꯤꯟꯒꯅꯤ? ꯅꯕꯨꯡꯕꯨ ꯊꯥꯖꯧ ꯏꯆꯟ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯇꯥꯆꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯆꯧꯅ ꯅꯆꯜꯕꯨ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯗ ꯄꯤꯊꯣꯛꯇꯨꯅ ꯃꯃꯜ ꯂꯧꯕ ꯉꯝꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯃꯅꯤꯊꯣꯏꯕ ꯈꯛꯇꯅꯤ꯫ ꯑꯩ ꯅꯪꯕꯨ ꯏꯕꯨꯡꯅꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯋꯥꯡꯊꯣꯏ ꯍꯧꯖꯤꯛꯇꯤ ꯃꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯅꯤꯊꯣꯏꯕꯅ ꯁꯤꯟꯕꯅꯤ ꯈꯪꯂꯗꯨꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯅꯤꯊꯣꯏꯕ, ꯅꯪꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕꯅꯤ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯄꯥꯕ ꯑꯩꯒꯤ ꯏꯆꯜꯒꯤ ꯃꯐꯝꯗ ꯅꯪꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯏꯆꯥ ꯃꯅꯤꯊꯣꯏꯕꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯕꯥꯕꯥ, ꯏꯃꯥ, ꯏꯆꯜ, ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯂꯒꯦ꯫ ꯋꯥꯡꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯅꯤꯊꯣꯏꯕꯗꯤ ꯋꯥꯡꯊꯣꯏꯒꯤ ꯃꯇꯧ ꯎꯔꯒ ꯃꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯕꯥꯕꯥ, ꯉꯁꯤꯗꯤ ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯍꯧꯒꯦ꯫ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯨ ꯀꯔꯤꯅꯣ? ꯍꯥꯏꯌꯨꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯕꯅ ꯂꯥꯏꯖꯕꯨ ꯇꯥꯆꯧꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯨꯔꯤꯕꯗꯣ ꯄꯥꯕꯒꯤ ꯃꯥꯏꯁꯨ ꯆꯣꯞꯇꯅꯕ ꯑꯩꯒ ꯂꯥꯏꯖꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯔꯣ ꯕꯥꯕꯥ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯪ ꯈꯛꯇꯅꯤ ꯏꯄꯥꯅ ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯍꯥꯏꯅꯔꯨꯒꯅꯤ꯫ ꯏꯆꯥꯒꯤ ꯅꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧꯕꯨ ꯎꯕꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯉꯁꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯌꯥꯝꯕ ꯐꯠꯇꯕꯗꯨꯅ ꯍꯥꯠꯂꯝꯕ ꯐꯥꯎꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯊꯣꯏꯕꯅ ꯍꯥꯏꯕꯗ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯆꯥ ꯐꯥꯎꯕ ꯏꯟꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯂꯣꯀꯦꯟꯅ ꯂꯥꯏꯖꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯅꯤꯊꯣꯏꯕ, ꯏꯄꯥꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯕ ꯂꯣꯏꯔꯝꯃꯤ꯫ ꯕꯥꯕꯥ, ꯂꯥꯏꯖꯅꯕꯨ ꯌꯥꯍꯧꯕ꯭ꯔꯣ? ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯁꯥꯃꯛꯅ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯪꯕꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛꯀꯧꯒꯅꯤ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯆꯠꯂꯨꯆꯣ꯫ ꯍꯣꯏ ꯕꯥꯕꯥ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯂꯧꯁꯤꯡꯗꯣ ꯄꯥꯕꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯔꯣ꯫ ꯏꯕꯨꯡꯉꯣ ꯃꯅꯤꯊꯣꯏꯕ, ꯏꯃꯥꯅ ꯅꯪꯒꯤ ꯐꯤ ꯑꯅꯥꯟꯕ ꯀꯌꯥ ꯀꯩꯊꯦꯜꯗꯒꯤ ꯅꯆꯜꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯃꯗꯨ ꯂꯤꯠꯂꯒ ꯅꯥꯟꯅ ꯆꯠꯂꯨꯀꯣ꯫ ꯗꯌꯥꯏ, ꯑꯩꯈꯣꯏ ꯏꯅꯝꯃ ꯂꯥꯏꯖꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯅꯤ꯫ ꯍꯣꯔꯦꯟ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯧꯀꯣ꯫ ꯍꯣꯏ ꯏꯆꯟ꯫ ꯃꯅꯤꯊꯣꯏꯕ ꯂꯥꯏꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯣꯀꯦꯟꯅ ꯃꯥꯒꯤ ꯂꯧꯐꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯟꯗꯛ ꯂꯣꯀꯦꯟꯅ ꯋꯥꯡꯊꯣꯏꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯈꯨꯔꯥ, ꯑꯩꯒꯤ ꯏꯆꯥ ꯃꯅꯤꯊꯣꯏꯕꯒ ꯂꯥꯏꯖꯒ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯨꯔꯦ꯫ ꯑꯗꯨꯅ ꯈꯨꯔꯥ ꯍꯣꯏ ꯑꯩꯒꯤ ꯏꯆꯥ ꯃꯅꯤꯊꯣꯏꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯉꯟꯅ ꯂꯥꯛꯇꯕ ꯌꯥꯄꯣꯠꯇꯦꯀꯣ꯫ ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯦ ꯋꯥꯈꯜ ꯈꯔ ꯈꯟꯊꯕ ꯋꯥꯠꯄꯅꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯈꯨꯔꯥꯗꯤ꯫ ꯀꯔꯤꯅꯣ ꯈꯨꯔꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ? ꯅꯁꯥꯒꯤ ꯅꯆꯥ ꯑꯁꯦꯡꯕꯗꯒꯤ ꯍꯦꯟꯅ ꯃꯤꯇꯣꯞ ꯃꯆꯥꯅ ꯍꯥꯏꯕ ꯋꯥꯅ ꯍꯦꯟꯅ ꯂꯨꯏ ꯈꯜꯂꯤꯕꯗꯣ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯑꯣ, ꯈꯨꯔꯥ ꯍꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯗꯤ ꯋꯥꯡꯊꯣꯏꯒꯤ ꯑꯣꯏꯔꯦ꯫ ꯈꯨꯔꯥ, ꯃꯥꯕꯨ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯑꯣꯏꯔꯒꯁꯨ ꯃꯥꯗꯤ ꯐꯠꯇꯕ, ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯄꯥ ꯑꯩꯒꯤ ꯒꯨꯟ ꯑꯃꯠꯇ ꯆꯦꯟꯗꯕ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯈꯤꯒꯗ꯭ꯔꯣ? ꯃꯤꯇꯣꯞ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯖꯕꯅ ꯍꯦꯜꯂꯤ꯫ ꯈꯨꯔꯥ, ꯑꯗꯨꯒ ꯈꯨꯔꯥ ꯍꯣꯏꯁꯨ ꯑꯩꯒꯤ ꯏꯔꯜ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯗꯣ ꯀꯥꯎꯕꯤꯗꯕ ꯐꯩ꯫ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯊꯛ ꯀꯥꯒꯦ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫
ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯈꯨꯔꯥ. ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯈꯜꯂꯛꯂꯕꯗꯤ ꯈꯨꯔꯥ ꯍꯣꯏꯒꯤ ꯑꯐꯕꯁꯨ ꯑꯣꯏꯔꯣꯏ. ꯂꯣꯀꯦꯟ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ. ꯂꯣꯀꯦꯟꯅ ꯁꯥꯎꯔꯞꯅ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯄ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯨꯔꯥꯗꯤ ꯀꯗꯣꯝꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ ꯂꯣꯀꯦꯟ, ꯑꯩꯁꯤ ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯑꯩꯅ ꯋꯥ ꯍꯥꯏꯕꯗ ꯁꯣꯏꯔ ꯃꯥꯜꯂꯦ. ꯅꯆꯥꯅꯨꯄꯥ ꯈꯛꯇ ꯆꯥꯛꯀꯧꯕ ꯅꯠꯇꯦ, ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ. ꯈꯨꯔꯥ, ꯏꯆꯥ ꯈꯛꯇ ꯀꯧꯔꯕꯁꯨ ꯌꯥꯔꯦꯗ. ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯆꯥꯕ ꯌꯥꯏ. ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯆꯥꯔꯛꯈꯤꯒꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯥꯛꯇꯕ ꯌꯥꯗꯦ. ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯒꯗꯕ ꯂꯩꯕꯅꯤ. ꯂꯥꯏꯖꯒꯤ ꯃꯄꯥꯅ ꯂꯣꯀꯦꯟ ꯑꯃꯗꯤ ꯊꯥꯖ, ꯊꯕꯥꯇꯣꯟ ꯃꯈꯣꯏ ꯄꯨꯝꯕ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ. ꯑꯁꯣꯝꯗꯅ ꯃꯅꯤꯊꯣꯏꯕ ꯍꯥꯟꯅ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ. ꯂꯥꯏꯖ ꯑꯃꯗꯤ ꯃꯃꯥꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ. ꯏꯕꯨꯡꯉꯣ ꯃꯅꯤꯊꯣꯏꯕ, ꯏꯆꯥ ꯂꯥꯏꯖꯒ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯨꯀꯣ. ꯏꯃꯥ ꯑꯁꯣꯝꯗ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯍꯣꯏ ꯃꯥ. ꯂꯥꯏꯖ, ꯅꯪꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯔꯤꯕꯁꯤ ꯅꯁꯥꯅ ꯌꯥꯅꯤꯡꯉꯕꯣ? ꯀꯔꯤꯒꯤ ꯌꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯇꯥ ꯃꯅꯤꯊꯣꯏꯕ? ꯇꯥ ꯃꯅꯤꯊꯣꯏꯕꯗꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯟꯖꯔꯛꯑꯕꯅꯤ. ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯇꯥ ꯃꯅꯤꯊꯣꯏꯕꯗ ꯋꯥ ꯈꯔ ꯍꯪꯖꯒꯦ. ꯍꯧꯖꯤꯛꯇꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯗꯣꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯑꯃꯠꯇ ꯑꯔꯣꯠꯄ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨꯀꯣ. ꯀꯩꯅꯣ ꯂꯥꯏꯖ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯨꯝꯅ ꯍꯥꯏꯒꯦ. ꯀꯩꯅꯣ ꯍꯥꯏ. ꯇꯥ ꯃꯅꯤꯊꯣꯏꯕꯗꯤ ꯄꯥꯕꯨꯡ ꯂꯣꯀꯦꯟꯒꯤ ꯃꯆꯥ ꯑꯁꯦꯡꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯤꯕꯤꯔꯛꯇ꯭ꯔꯗꯤ, ꯑꯩꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯌꯨꯝꯒ ꯄꯥꯜꯂꯨꯔꯕ ꯃꯇꯨꯡꯗ ꯀꯩꯝꯇ ꯈꯥꯏꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏꯒ ꯁꯦꯠꯄ ꯉꯝꯖꯔꯣꯏꯀꯣ. ꯀꯔꯤꯒꯤ ꯅꯪꯅ ꯄꯥꯈꯠꯂꯤꯕꯅꯣ ꯂꯥꯏꯖ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯅ ꯁꯤꯜꯂꯛꯂꯤꯕ ꯂꯥꯂꯣꯡ ꯀꯌꯥꯁꯦ ꯏꯄꯥ ꯁꯥꯕ ꯂꯣꯀꯦꯟꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ. ꯇꯥꯆꯧ ꯋꯥꯡꯊꯣꯏꯕꯨ ꯑꯔꯥꯟꯕ ꯀꯌꯥ ꯇꯥꯍꯟꯗꯨꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯈ꯭ꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯐꯧꯃꯩ ꯊꯥꯗꯣꯛꯑꯝꯕ ꯑꯃꯗꯤ ꯏꯆꯟ ꯐꯥꯒꯦ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯪꯅ ꯁꯤꯜꯂꯤꯔꯣ? ꯃꯥꯅꯤ, ꯑꯩꯅ ꯁꯤꯟꯕꯅꯤ. ꯐꯧꯁꯤꯡꯗꯣ ꯑꯩꯅ ꯅꯥꯔꯣꯟꯗ ꯌꯣꯟꯊꯣꯛꯂꯒ ꯆꯔꯨ ꯄꯩꯗꯨꯅ ꯊꯅꯝꯂꯒ ꯃꯩ ꯊꯥꯗꯣꯛꯄꯅꯤ. ꯑꯗꯨꯒ ꯏꯆꯜ ꯊꯕꯥꯇꯣꯟꯕꯨ ꯐꯥꯅꯅꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯐꯥꯍꯟꯒꯤ ꯊꯧꯔꯥꯡ ꯇꯧꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯣꯀꯦꯟ ꯑꯃꯗꯤ ꯊꯥꯖ, ꯊꯕꯥꯇꯣꯟ ꯃꯅꯤꯊꯣꯏꯕꯅ ꯉꯥꯡ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯂꯣꯀꯦꯟ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ꯭ꯔꯥ? ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯇꯣꯞ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯗꯨꯅ ꯅꯆꯥ ꯑꯄꯣꯛꯄꯗꯨꯕꯨ ꯏꯟꯊꯣꯛꯂꯨꯕ ꯅꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯝꯂꯦ? ꯃꯁꯤ ꯄꯨꯝꯕ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯨꯔꯛꯄꯅꯤ. ꯈꯨꯔꯥ, ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯤ. ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯅꯤ. ꯐꯩ, ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ. ꯂꯣꯀꯦꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯃꯅꯤꯊꯣꯏꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯊꯣꯏꯕꯕꯨ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯆꯩꯔꯝꯃꯤ. ꯄꯥꯕꯥ, ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯐꯨꯔꯤꯁꯤꯕꯣ? ꯀꯅꯥꯒꯤ ꯄꯥꯕ? ꯑꯩꯉꯣꯟꯗ ꯄꯥꯕ ꯀꯧꯔꯛꯀꯅꯨ. ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯗꯨꯕꯨ ꯑꯩꯅ ꯆꯩꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ. ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯅꯪꯗꯤ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯦꯅꯦ. ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯌꯣꯛꯄꯤꯔꯛꯈꯤꯕ ꯑꯩ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯑꯣꯏꯔꯝꯂꯦ. ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯅꯤ. ꯏꯃꯥ, ꯄꯥꯕꯁꯦ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ. ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ. ꯀꯅꯥꯒꯤ ꯏꯃꯥꯅꯣ? ꯀꯧꯔꯛꯀꯅꯨ, ꯇꯨꯀꯠꯆꯩ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯥ. ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯛꯀꯅꯨ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯂꯥꯏꯖꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯩꯕ ꯌꯥꯍꯟꯕꯤꯌꯨ. ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯒꯗꯕ ꯂꯩꯇꯦ. ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯗꯤ ꯗꯥ ꯋꯥꯡꯊꯣꯏ ꯈꯛꯇꯅꯤ. ꯗꯥ ꯋꯥꯡꯊꯣꯏꯕꯨ ꯅꯪꯅ ꯑꯋꯥꯕ ꯀꯌꯥꯔꯛ ꯄꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯃꯍꯥꯛ ꯃꯁꯥꯅ ꯁꯤꯖꯒꯦ ꯐꯥꯎꯕ ꯊꯧꯔꯥꯡꯂꯝꯂꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯍꯦ ꯐꯠꯇꯕ ꯁꯥ, ꯅꯪꯒꯤ ꯆꯪꯖꯐꯝ ꯈꯨꯜꯁꯤꯗ ꯂꯩꯇꯦ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯍꯧꯖꯤꯛꯇꯤ ꯃꯅꯤꯊꯣꯏꯕꯒꯤ ꯐꯠꯇꯕ ꯂꯝꯆꯠꯄꯨ ꯈꯪꯂꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ. ꯈꯨꯔꯥ, ꯑꯩꯒꯤ ꯏꯆꯥ ꯋꯥꯡꯊꯣꯏ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯄꯥ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ. ꯂꯣꯀꯦꯟ, ꯅꯈꯣꯏꯅ ꯋꯥꯡꯊꯣꯏꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯁꯥꯃꯛ ꯁꯤꯖꯔꯒꯤ ꯊꯧꯔꯥꯡꯂꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯪꯗ ꯊꯝꯈꯤꯕꯅꯤ. ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ.
ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯃꯄꯥꯅ ꯂꯣꯀꯦꯟ ꯍꯣꯏꯕꯨ ꯋꯥꯡꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯀꯦꯟ, ꯊꯥꯖ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯋꯥꯡꯊꯣꯏꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯀꯣꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯏꯆꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯏꯄꯥꯈꯣꯏꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯂꯥꯏꯖꯥ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯄꯥꯅꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯏꯄꯥ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯃꯨꯛ ꯐꯪꯕ ꯉꯝꯖꯔꯦ꯫ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯕꯗꯨ ꯎꯔꯒ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤꯕꯨ ꯏꯄꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯏꯃꯧꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯕꯨ ꯎꯔꯒ ꯏꯀꯨꯅ ꯊꯥꯒꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯆꯥꯝꯊꯣꯛꯅꯗꯨꯅ ꯋꯥꯡꯊꯣꯏ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯜꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯏꯅꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯄ ꯂꯥꯏꯖ ꯑꯃꯗꯤ ꯋꯥꯡꯊꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯄꯟꯊꯨꯡꯁꯨ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫